ngasi lai herauba Jaipur haiba khunsida ngasi khungi oina lai herauba mayamna harau kumai pangdoi aduga lamdam lapna leiriba ima lebak Manipurda sathariba I nai tanaba hana thinaba tauriba singsigi sine nau kayama su ngasi lai bakta tingre aduna ngasi akoina lachariba lai harauba gaisiga akoina mayam lakpiriba ahal lama ima ibeni sinau mayamna sinau singi damakta ima lebak Manipur gi damakta ngasi akoina minute amatang awaba phongdokpo oina lai gi mafamda akoi awaba amtang phongdoksi yaithamangot pinasi haina mayam damna nijari minute amatang tumina leminasi
Nang mana na yun ya?